सोशल मीडिया साइट ओरिबा फेसबुक दा मणिपुर पुलिस तगी थादोरकपा वॉररोल खरा ngahaki mamangda miyamda thamjage मीडिया खरगी कमेंट सिंग द थेंगनरे मदुदी ममांगना मुक थगलखिबा फोटोग्राफ अदु इम्बूस तौबदा सेनबनी हाइबा फगलकपा मियो एदुगी फोटो फोटोशॉपनी warfene haribu wapham aduki matangda makoina clarify tawragaduna madugumba amata nathi sengba photo ne hena proof piraduna makhada photo ong loinana amu hanmu thagalakli Nambol imbus the maruin sina when have a mu mapari, Lotlambo Kulai Miams for free. Ta Sigi Taramapan, Bisnupu district in Nambol Savalakaid Assam Rifles the imbuseta duna, personal nishikiba, madi personal masuki but how do the maruin sina when have a muim ama. Ngashi ayu angan bapung amatawa Impal West district manungsan ba kaming digi combined security force na phawangam kibagaloina imbus adu season kibu kulai sing su fort pangkri Manipur Police ki DGP Rajib Singhana Thadorakpa Chirolamada Akaknaba Pau Phangmadagi Impal West amasung Bisnupur District Police Kuntrahomdoi Suba Assam Rifles amadi atai security force yawa combined force team amana haukiba ahing nungge aduwaida Impal West District ki Kameng area da sangsinduna thi humbi ki thabak sataki operation adu ngase yu angan bapung amarom tabada Khomdram Ojit Singha Allies Kailal se nifugote apopole kidraba case money awang lekin thabi awang lekai digi miwe ma phukat pangki makpu sport to wahang pong chathabada PLA gi keder ne haba khang mangam baga loina kumja english ngani ge taret ki april kungani thula phaduna bel de laina PLA gi thabak thoram sing makhata na tawduna lakpani haba su khangli loina tha sigi tara mapan gi numidang weram pung manga makhairum tabada nambol sabal laikai da kuntraum de suba Assam Rifles ki Kenboy da imbusa thaki badu mahak maru oina yawba misak ni haba su wahang pong tawbadi khang mangam le hadi Mak masana phungtorapagi matung in Assam Rifles ki Kenboy de imbusa thraba matung maha amasung ma ki loina bakangbu sing loktak patlom da nanthok tuna selaba matung mapham adu lona numit adu season bu khulai sing lotuna thammi haina masana phungtorapagi mapham adu setuna lotuna thamnamba yamna khulai sing su phagat pangam le haina DGP ki sirol sina makha tarakli phagalaba khulai sing adu di magazine mari yauna A4 rifle ama magazine ani ga kona na high scale rifle ama magazine manga kona na AK rifle ani magazine ahunga kona na incest rifle ama lethot shell ahum AK gi maru round sama go humdra M16 gi maru round sani ga taraga taru incest gi maru round humfu tare mobile handset ama wallet ama amasum adar amani amasum mahakpu wahang pong tawbigi thabak makhatana sa thabag loina imbus adu siena ba tai miyoi sing fagana bagi akan ba thabak sa thri hainu DGP gi sirol sina makhatana phongdorakli Manipur nauna mikhal pangthokna ba MPCC gi president Kemega Chandrana demand tokre suspension da lariba Manipur Legislative Assembly khudakta muthatuna nauna state asida mikhal pangthokna ba Manipur Pradesh Congress Committee MPCC gi president Kaisa Mega Chandrana demand tokre Bihar gi Patna da pangthokpa Congress Working Committee CWC gi mifamna sarugya khiba Kaisa Mega Chandrana Animated suspension da lariba Manipur Legislative Assembly asi khudakta muthatuna Manipur nauna mikhal pangthokna ba demand tawkhibani CLP lusing okram ibo bisu Sarugyaduna pangthokiba mifamadura ing tappa hanjilangnaba Manipur santi gi khongsat peace march ama satnaba MPCC na warep laure hena sapungdokhi K Mega Chandrana X thadorakpa warol amada Patna da pangthokpa Congress Working Committee CWC gi mifamda maki maikei digi Manipur sahi ani helaba irang asigi wapham marik sumna pukhatpaga loinana Manipur nauna mikhal pangthokna ba wapham CWC da thamkhre Manipur tha kun helaba violence asigi warois lairiba BJP gi double engine lenga ngamdri BJP lenga na Manipur ing tapa purak ngamdaba natana Manipur khunda minari ba community marakta tha jahan basungamdri K Mega Chandrana makhatana phungdorakpada Manipur mahausa gi phibam da hanjilangnaba MPCC na Manipur gi mapam khudimak da santi gi khongsat ama satuna nauna mikhal pangthoktuna miyam gi lenga ama semna basu demand tawgani Hadak Manipur Prime Minister Laklamba adu maming tagi laklambani Manipur gi violence asigi waroisin purakna ba laklamba nati hainasu maral sirakli ngasi CWC na Manipur gi wapham yawna warep laukiba adugi dama Congress President Kharge amasung opposition lusing Rahul Gandhi ani bu thagapa phungdorakli CWC gi mifamaduna Manipur sahi ani hena nena tadaba phibam amada lakliba asigi matangna kupna khana baga loinana hadak Prime Minister Manipur laklam ki badu da violence asigi
ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗ ꯀꯥꯡꯊꯣꯛꯂꯝꯈꯤꯗꯕ ꯄꯨꯡ 5 ꯐꯥꯎꯕ ꯐꯥꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯈꯤꯗꯕ ꯑꯗꯨꯕꯨ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯀꯦꯁ 34 ꯂꯣꯏꯁꯤꯟꯗꯅ ꯊꯝꯕ ꯃꯤꯌꯥꯝꯒꯤ ꯖꯁꯇꯤꯁ ꯃꯠꯄꯅꯤ ꯑꯣꯖꯣꯏ ꯀꯨꯝꯖꯩ 2022ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯈꯤꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯀꯦꯁ 34 ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯤꯕꯁꯤ ꯃꯤꯌꯥꯝꯒꯤ ꯖꯁꯇꯤꯁ ꯃꯠꯄꯅꯤ ꯍꯥꯏꯅ ꯚꯦꯇꯔꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯈ꯭ꯔꯝ ꯖꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯕꯤꯇꯤ ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯣꯟ ꯃꯅꯤꯄꯨꯔꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯦꯅꯤꯌꯔ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯑꯣꯈ꯭ꯔꯝ ꯖꯣꯏꯅ ꯍꯥꯏ ꯀꯨꯝꯖꯩ 2022ꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ 33 ꯊꯥꯕꯗ ꯑꯅꯤꯈꯛꯇꯃꯛ ꯂꯣꯏꯁꯤꯜꯂꯒ ꯀꯦꯁ 34 ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯖꯨꯗꯤꯁꯔꯤꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯤ ꯖꯨꯗꯤꯁꯔꯤꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗ꯭ꯔꯕꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯩꯕ ꯉꯝꯂꯣꯏ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯗ꯭ꯔꯤꯉꯩꯗ ꯃꯇꯤꯛ ꯆꯥꯅ ꯖꯨꯗꯤꯁꯔꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯇꯤꯟꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯖꯨꯗꯤꯁꯔꯤꯗ ꯊꯥꯖꯕ ꯋꯥꯠꯄꯒꯤ ꯃꯃꯤ ꯇꯥꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯖꯖ 5 ꯂꯩꯐꯝ ꯊꯣꯛꯄꯗ ꯉꯁꯤ ꯐꯥꯎꯕ ꯁꯨꯅ ꯂꯩꯇꯕꯅ ꯀꯦꯁ ꯀꯌꯥ ꯑꯃ ꯄꯟꯊꯗꯨꯅ ꯊꯝꯂꯤ ꯃꯁꯤꯃꯛꯅꯁꯨ ꯃꯤꯌꯥꯝꯅ ꯖꯨꯗꯤꯁꯔꯤꯗ ꯍꯦꯟꯅ ꯊꯥꯖꯕ ꯋꯥꯠꯂꯛꯄꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯌꯦꯜ ꯆꯠꯊꯒꯗꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯀꯦꯁ 35 ꯁꯤꯗ ꯖꯖ ꯃꯁꯤꯡ ꯁꯨꯗꯕꯅ ꯉꯁꯤ ꯐꯥꯎꯕ ꯀꯦꯁ ꯑꯅꯤꯈꯛꯇꯃꯛ ꯂꯣꯏꯁꯤꯟꯕ ꯉꯝꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯀꯦꯁ ꯑꯁꯤ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯂꯣꯗ ꯌꯥꯎꯕ ꯈꯛꯇ ꯅꯠꯇꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯌꯥꯊꯪꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ MLA ꯀꯌꯥꯒꯤ ꯃꯊꯛꯇ ꯊꯥꯈꯤꯕ ꯀꯦꯁꯁꯤꯡ ꯃꯈꯣꯏꯒꯤ ꯇꯥꯝ ꯂꯣꯏꯒꯗꯕ ꯆꯍꯤ 2ꯇꯃꯛ ꯉꯥꯏꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯖꯁꯇꯤꯁ ꯃꯠꯄꯅꯤ ꯍꯥꯏꯈꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯂꯅꯥꯏ ꯃꯤꯑꯣꯏ ꯈꯔꯒꯤ ꯑꯣꯏꯅ ꯇꯧꯔꯦ MLA ꯁꯨꯁꯤꯟꯗ꯭ꯔꯣ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯗ ꯇꯠꯇꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯤꯕꯒꯤ ꯇꯦꯛꯁꯥ ꯄꯨꯝꯕ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯕꯒ ꯂꯣꯏꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤ ꯂꯅꯥꯏ ꯃꯤꯑꯣꯏ ꯈꯔꯒꯤ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯅ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ MLA ꯁꯨꯁꯤꯟꯗ꯭ꯔꯣꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯦꯖꯄꯨꯔ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯅꯧꯅ ꯁꯥꯕ ꯁꯤꯟꯊꯥꯡꯉꯥꯟꯕꯤ ꯋꯦꯕꯤꯡ ꯁꯦꯟꯇꯔ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯉꯁꯤ ꯅꯧꯅ ꯈꯨꯠꯁꯤꯟꯅꯈꯤꯕ ꯋꯦꯕꯤꯡ ꯁꯦꯟꯇꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ MLA ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯍꯥꯏ ꯉꯁꯤ ꯁꯥꯔꯤꯕ ꯋꯦꯕꯤꯡ ꯁꯦꯟꯇꯔ ꯑꯁꯤꯒꯨꯝꯕ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯩꯇꯩ ꯄꯥꯉꯜꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝ 2 ꯌꯥꯎꯅ ꯄꯨꯟꯅ ꯃꯐꯝ 6ꯇ ꯊꯝꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯁꯦꯟꯊꯣꯛ ꯂꯩꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯉꯁꯤꯒꯤ ꯁꯦꯟꯇꯔ ꯑꯁꯤ ꯅꯠꯇꯅ ꯁꯦꯟꯇꯔ 2 ꯑꯃꯁꯨ ꯁꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯁꯦꯟꯇꯔꯁꯤꯡ ꯑꯁꯤꯗ ꯐꯤ ꯁꯥꯒꯗꯧꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯆꯦꯟꯕ ꯃꯃꯥꯁꯤꯡꯒꯤꯗꯃꯛ ꯌꯦꯡꯂꯒ ꯆꯥꯏꯜ ꯀꯤꯌꯔ ꯐꯦꯁꯤꯂꯤꯇꯤ ꯑꯃꯃꯝꯁꯨ ꯍꯥꯞꯀꯅꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯁꯤꯟꯃꯤꯠꯂꯣꯟ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯊꯣꯡ ꯃꯥꯟꯅꯅ ꯁꯦꯟꯊꯣꯛ ꯂꯩꯅꯕ ꯆꯪꯏ ꯍꯥꯏꯔꯗꯨꯅ ꯋꯥꯔꯛ ꯀꯜꯆꯔ ꯁꯥꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯅ ꯏꯌꯣꯡ ꯐꯤꯁꯤꯡ ꯄꯨꯊꯣꯛꯅꯕ ꯋꯦꯕꯤꯡ ꯁꯦꯟꯇꯔ ꯁꯦꯝꯒꯠꯄꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ ꯁꯤꯡꯁꯨꯕꯝ ꯃꯟꯖꯨꯒꯤ ꯃꯤꯁꯤ ꯏꯟꯀ꯭ꯋꯥꯔꯤ ꯔꯤꯄꯣꯔꯠ ꯑꯊꯨꯕꯗ ꯃꯤꯌꯥꯝꯅ ꯈꯪꯍꯟꯅꯕ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯕ ꯗꯣꯛꯇꯔꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕ JACꯅ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔꯗ ꯋꯥꯀꯠ ꯆꯤꯔꯣꯜ ꯄꯤꯁꯤꯟꯕ ꯆꯠꯂꯨꯕꯗ ꯗꯥꯏꯔꯦꯛꯇꯔ ꯊꯕꯛ ꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯂꯧꯍꯧꯕꯁꯤꯃꯛ ꯃꯤꯁꯤ ꯑꯁꯤ ꯊꯑꯣꯏꯗꯦ ꯇꯥꯛꯄꯅꯤ ꯁꯤꯡꯁꯨꯕ ꯃꯟꯖꯨꯒꯤ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JACꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯀꯠ ꯃꯔꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟ ꯄꯤꯁꯤꯟꯕ ꯆꯠꯄꯗ ꯗꯥꯏꯔꯦꯛꯇꯔ ꯃꯁꯥ ꯊꯕꯛ ꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯎꯅꯕ ꯐꯪꯂꯛꯇꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯋꯥꯀꯠ ꯆꯤꯔꯣꯜ ꯂꯧꯍꯧꯕ ꯑꯁꯤꯃꯛ ꯗꯥꯏꯔꯦꯛꯇꯔ ꯃꯟꯖꯨ ꯃꯤꯁꯤ ꯑꯁꯤ ꯂꯨꯝꯅ ꯂꯧꯗꯦ ꯇꯥꯛꯄꯅꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯇꯧꯔꯨꯔꯒ ꯔꯤꯝꯁꯀꯤ ꯒꯦꯠꯇꯒꯤ ꯍꯜꯂꯛꯄ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ JACꯅ ꯄꯦꯟꯅꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ